Council of Higher Secondary Education Manipur Loba Chahi Higher Secondary Exam Lising and Kungamanga ki result Lakliba April Kuntaru Fawi Manungda Soidana Haidok Lagani Hairi. Hiramasiki Matang the Impact News na Council gi official sing the Fangba Yamna Tazaningai Oiba Pau Amagi Matung Ina Haukiba Chahi Singda exam Tengna Haidok Padagi said the Sidagi Mapalam da Mahitamba Chatkadaba Mahiroi Singna Tengna Kiba Kudong Chadava Kaya Duki Yenglaga exam result Asik Ngana Haidok Nabatorang Taurakpani Hairi. Masigidama Cohsem gi Maikaidigi exam asigi evaluation amade tabulation gi processing asoengam amata yauhandana sem sabu loisilakle loinana council asina exam asibu haidok nabagidama paikhali bathabak thoram kaya asi yenglagadi April 13 tagi nongma ngangkhalaga April 15 gi nongthil fawbada exam asi haidok laba yai haina impact news ki pawgi source asina makha tari Panbayabadi Chahi Asigi February Tara Taretagi Mars Kuntaru Fauba Chingi Exam Center Kuntra Nipan Amasung Tamgi Exam Center Humdra Mari Punna Exam Center Chamaga Tara Nithoida Pangthoki Ba Higher Secondary Exam Asida Mahiroi Lising Kunmapan Gahufumangana Sarukya Kibani Masi Manungda Science Stream da Mahiroi Lising Kun Gachanipan Gamari Futara Humdoi Arts Stream da Mahiroi Lising Taret Kachatruka Kuntra Nithoi Amadi Commerce Stream da Mahiroi Chamga Nifuni Loina Haukiba Chahi Sing da Practical Exam Asi Theory Exam Loreba Matungda Pangthok lambadu chahi asidagidi theory exam pangthok tringaida practical exam asi hana pangthokibani